Your Honor, minute kun kudinge aikhoigi leibak sida nupi kharadi rape ki thogdoksi mayuk nari 2012 ta thokiba Nirbhaya rape case ki matungda Criminal Law Amendment Act 2013 asi issue toki Prithibi pumbagi oina yengu matamdadi rape ki masingsi kharatai adubo yamna thamoi sokningai ni 2012 ka compare tobo matamda 2017 da report torpa rape case ki masingsi yamna akiba famna hengalaki 25% amadi maralgi matung ina cherak phangi aduga 75% rapist amadi maralgi cherak phangdana ngasi su makhoi lambi sorokta maning tamna chali masin maram oiraga India si malemgi rape nation ni haina khangnarakpani film director Rohan Khurana haiba misagasi yamna powerful laiba misagamani lairabagi pankhai manungda lairiba magi junior costume designer Anjali Dangle bu mahang rape tawuni Your Honor IPC section 375 376 340 342 354 amadi 506 ki matung ina Honorable Sessions Court na Rohan Ravi Khurana bu maral leire haina rai takrabani aduga maral gi matung ina chahi tara jail da laine ba su khangan khrabani aduga aina su yamna kupna yenglaba matung da mahak ta sengna maralai medical amadi forensic report ki evidence matung ina Honorable High Court na Sessions Court ki judgment aduda adumak lehenbiyo asumna public prosecutor advocate Hiral Gandhi ki wa asi taraba matungda just na defense counsel ki maikay dagi amuk wa haina ba khangalakpagi matung inna advocate Tarun Salujana amuk hari Your Honor India da rape tobagi rate si 1.8 ne masigi arthadi million amagi manungda 1.8 ti nupi singna rape ki thogduksi mayuk na bayai aduga prithibida khwaidagi advance oiba jati gi figure si 27.3% ne India ga compare to bo matamda 15% hele global rape index ta India si 94th number da lay conviction rate na 25% ne maram asina Miss Gandhi aikhoi gi leibak sina prithibi gi rape capital ni haibado court asida hairakano masi tabada yamna nuaite advocate Tarun Salujana asumna hiring matang asida just na hari Mr. Saluja statement da argument to buyaroi nakpi gani sir Your Honor aikoi gi lebak sida rape accused singi 25% khakta maral gi cherak phangi haina Miss Gandhi hari adubo masimadi haningi 75% amadi full judicial process loirba matungda maral leite haiduna thadokibani mahakna haikiba wangangda maral leiba rape accused 75% amadi lambi sorokta free oina chali hari Your Honor rape case ta chenerba mi amabo hekta free oina thadokpa yaba nate defense na proof tawgani masigi examination gi evidence singsi mishandle tawgani custody gi chain su compromise tawki Anjali Dangle hariba misaga sigi mathakta rape ki ek amata tawkiba leite defense na proof tawgani Rohan Ravi Khurana versus the state ki case asina khudam amani law na ngak sele haiduna nupi amabo masida khulai oina sijanabani thank you asumna advocate Tarun Salujana wafam sing asi phongdoklaba matungda court ki atienba recess ama lauki recess matungda advocate Hiral Gandhi na hari Your Honor prosecution na PW1 Anjali Basudeva Dangle bo amuktang kauthokpa pami wafam si haibadagi just na Anjali Dangle bo kauthoktu na lefale masigi matungda advocate Hiral Gandhi na makata na Anjali da hanglei Anjali court tayo July tang 9 ki ayukta kari kari tawi Anjali na khumi costume sing yenganabagi damak ai Rohan Khurana gi yumda chale nang na chatningdana sum chatkibra nate madam na hairakpadagi chatkibani matang asida advocate Hiral Gandhi na just hari Your Honor Mira Singh haribasi Anjali Dangle gi senior colleague ni aduga designer Natasha Malhotra gi chief assistant amasune asumna just hariba matung Anjali da amok onsinduna hangi July tang 9 gi karamba matamda nang yumduda thungi pung 12 adwaida oigani asumna haiduna film asigi horakpa sinda utkiba mahakna Rohan Khurana gi yumda chatkibagi thogdoktu uttuna court ta Anjali na wari sungdo lirai aibu mahakna nam haduna khupakna thai aduga mahakna aibu magi bedroom da chingduna pusili madugi matungda phibam si oikibani aduga amok advocate Hiral Gandhi na just the medical report piduna hai Your Honor masi Anjali Dangle gi medical report ni victim gi private part ta accused oirba sigi male public here ga loina na
cement present oi haiduna report asin adum mayik sengna pale masigi mathakta victim gi mai amasung inner thigh yauna atai body parts sing da sokpa sing adusu ningthina pale aduga makha tana advocate Hiral Gandhi na just DNA report piduna amuk makha tai DNA report asina sodum confirm tore madude victim gi body da phangliba male public here ga loinana cement gi DNA asiga accused Rohan Khurana ga matching oi maramasina yorna sessions court ki judgment adubo support tawiduna harba accused asibu yamdrabada chahi kungi jail da leibagi dandi adumak pinabiu thank you masigi matungda advocate Tarun Salujana court gi tholakpada tongan ba media gi miyosingna hanglakba wahangi paukhumda Tarun Salujana hai kanana rapist no aduga kanana rapist na tabno haibadu media na lepkadabnate masi court na lepkadabane media person sing hari adubu sir tongan ba report ki matung inadi defend tawriba misingi 90% di taseng na mara lerami asumna ngaihat media ga wahang paukhum chathari ngai tanja asida rape case asigi mari leinana khoi saunarba miyamna case asigi defender oriba advocate Tarun Saluja gi mamaida chaina kalakpadagi khara soki asumna haukraba matung mathangi hearing numit amada advocate Tarun Salujana just investigating officer PSI Milen Kasleda wahang khara hangba pami haibadagi justna Kaslebu kauthuktuna witness box ta lefali masigi matungda advocate Tarun Salujana investigating officer Kasleda wahang hangba hurei karamba matamda kamdona nahakna crime asigi information asi phangi July tang 9 da Anjali Dangle na accused ki mathakta rape complaint ama file tawrpani July tang 9 nungthil pung ama taba matamda Anjali Dangle police station da laki chumi ko chumi aduga maki statement gi matung ina karigumba investigation ama ta yaudana accused bu nahang arrest toki sarmasi procedure ni anoba guideline gi matung ina rape accused ama bu khudak ta phagadabani aduga medical examination tawgadabani sir chuma ka dawre anoba guideline gi matung ina procedure ama oina rape accused ama bu khudak ta pharaga medical examination tawgadabani haiduna nahak hairi Anjali Dangle na police station da nungthil pung ama da yori adubu nahak na accused puna numidang pung 3 ta arrest toki masi kadai da khudak ta action lo kholibano sir complainant gi statement recording tawbagi khara thank bani phajai yai record asigi matung ina investigating officer asina Anjali gi statement si nungthil gi pung ama dagi numidang gi pung 3 fawa record tawi hari chumi sir adubu sexual assault amadi rape case singi statement si nupi officer na lawgadabani anuba guideline gi matung ina masi procedure ni masigi matungda advocate Tarun Salujana justa JP dunai your honor masi Anjali Dangle gi FIR copy ni masida irakliba amadi sign tawraliba si PSI Monali Indurkarna ni matang asida kaslen hari nati sir statement to nupi officer amana record tawbani adugi matamdu ai police station da laibani oh aduga police station adu da nangna kai dawraga laiba anoba guideline gi matung ina AQC khudak ta phagadabani haiba taine sir ai administrative ki thabak khara chinbadagi ni sir accused call tawraga police station da lakna ba haibagi mahutta magi film shooting tawfamda aduk lamna chalaga arrest tawribana karigi phone hana tawraga di sir AQC alert oikiba yai chen kiba yai sir aduna ni your honor record ki matung ina investigating officer na Rohan Khurana da call tawkide maramasina Rohan Khurana si chen abu hona dabani sini masi Rohan Khurana gi certified call details record sini masida highlight tawriba landline number sing si na koi gi police station gi natra sir hojikti number sing si karam ningsing ngangani sir nang amuktang ningsing July tang 9 da Rohan Khurana da nahakna call tawba matamda season nakiba number natra yam chamna adum yes or no adum pa kumpiro kai sukaide no yare pamiruro adubo mafam masi thaduk tun chatkibadi yadre nangi mathakta cross examine to buloidre your honor accused po amukta kauthok tun lebhan bapami asumna advocate Tarun Salujana haibadagi Rohan Khurana na thoklak tuna witness box da lepi aduga advocate asina wahang hangba hurei masigi number si nang khang manatra khangi sir July tang 9 da number si dagi aingon da call ohumlak tawraktuna aina receive toki your honor CDR do confirm tawre kanano nangon da call tawrak libase sub inspector Kaslin ani
Karigi statement tawba pami harakpani. Karamba makalgi statement mana paisa demand tawrpani. FIR register tawdanaba aduga statement su record tawdanamagi damakta amount kayano mana haraglise lakon adu dinangna paisa du pinaba thorang tawrubra tawti aina mangonda complaint tawrakliba midugi maming hangbada bhakna maming du haidokpa yade hai aduga aina mangonda haike nupi du na tawrakliba claim du aran bani haina aduga aina karigumba mata pinaraga yashanana bhona khide numittu ai shooting tawri aina sub inspector kasleda ai shooting loiraga police station da laglaga nupi duga personal oina wari sage haike makata adugi matungda amuk sub inspector kaslena amuk halaga aingonda call tawraki aduga mahakna aingonda hairaki complaint register tawre aduna aishi kanamatana kanma ngamlaroi hairi aduga nangdi kaidaukiba aiga khangnaba makoigi mathak thongba superior amada aina phone tawki superior aduna nangondadi kari hari aina mangonda wari pumnamak khanganki aduga mana aingonda madugi matangda yengsilage hairaki mahakna promise tawraki adugi matungda kaslena aingonda ahumlak subo oina amuka call tawraki aduga matamduda kaslena kari hairaki lak yankai demand tawraki aduga hairaki case tu higher authority de chatkre aduna amount si hengalakpani haina your honor PSI kaslena sengna khangdamani madudi section 166A CRPC gi matung ina rape complainant gi FIR record tawna mahakna legally bound tawi madu khangaba fawada mahakna igi client bu lana lamjingnaba amadi paisa lokthoknaba honaramni matang sida advocate Hiral Gandhi na hari objection your honor defense ki wari si support tawna proof obi yaba lebra matang sida amuk advocate Tarun Salujana justa PSI kaslebo amuk hana kauthokpinaba haibadagi PSI kasle amuk hana witness box the lebi advocate Tarun Salujana hangba hurei accused ki mobile phone si seize taw haibagi authority si police ki karma manual na nakoida pi procedure da yaute sir haibadi masi illegal procedure ni chumiko aduga accused ki mobile phone adubo accused ki wife ta sinadringaida nahang custody da numit ini thamki masi karigino asumna PSI kasleda hairaba matungda just amuk hari your honor Mr. Khurana da ahumlak call tawrpa matamda landline number amasinaki hairaba landline number asi Mr. Kasle gi police station adugi yet thangu opposite laiba churup yonba dukan amagini aduga masida leiribasina number tracing agency gi certified copy ni your honor masi ayama common knowledge ni police singna phone tawa matamda masagi natraga police station gi leiriba phone adudagi call tawte masi makoi gi tongan arrangement ama leibadagini isam samna PSI Kasle na tawriba asini mahakna Rohan gi phone du custody da thamki masigi maramdi Rohan ga mahak sanaki ba wari singdugi trace singdu mahakna erase tawba pamadagini charge sheet asigi matung ina July tang 9 gi numidang pung 8 da Rohan Khurana gi bed sheet si nahakna evidence oina na bagidamak seize tawki chumiko charge sheet da loin yaurabani aigi wang sigi paukum pio nahakna seize tawkibra natraga tawkitabra hoi tawki your honor masi Rohan Khurana gi cement stand yawa bed sheet tuni aina hairisi lanbra chumbra matang sida just na amu hangi kasle nahak forensic report tu pabra padabra ai pai your honor adu already hangi du gi paukum piro hoi chumi bed sheet asini adu already masigi bed sheet asi case asigi damakta yamna maru oiba mani maramdi masida Rohan Khurana gi cement stand yauribanina masi chumdabra chumi sir karigino nangna bed sheet si nangi custody da thamise forensic laboratory da thanabagi damakta thambani July 9 da Anjali Dangle gi medical examination tawringai da trace evidence ki sample du nahang hospital da gi collect toki tawi adu laboratory da Rohan Khurana gi cement trace su chap manana fangi hoi fangi masigi sample sing si forensic ta thanabagi damakta nahakna collect toki chumiko chumi sir aduga nangna sample du forensic ta tharamdribasina karigino custody ki chain record ki matung ina July gi tang 16 da sample du forensic lab ta
receive tauki numit mangani case asida khwaidagi maru oiba oigadori evidence asi numit mangani nahakna custody da thamki masi kanagi permission na kari gi damakta thamkibano matang sida just na amu hanglei kasle kari gino laboratory da sample thabu matamda numit asuk yam chonthari se sir VIP moment ni sir akhoi gi achin bana arrangement to with khara thank you ni sir kari numit mangani bo VIP moment nangi pa kumpami sample du thana bo officer ama fawo available oidabra asumna just na hiring ai tanja sida advocate tarun salujana mu hari masigi case asigi khwaidagi maru oiba evidence asi police officer sina custody da numit mangani thambai basi illegally corrupt tobuni custody gi chain si kanamata gi compromise tobu yabanate asumna harba matungda nungthil pung mari fawba court ki recess loki mayam pomnamak hawgatuna thoknaki kasle gi matung inaraktuna advocate Hiral Gandhi na hari kasle matau karamna nahakna investigation si conduct tori mano nahaki daita yaudaba behavior sina aigi case si loina mang takadore madam kaisu khanbiruno masina case tu da karimata sooi karimata sooi habidi karigumba victim du nahaki nachanupi oiramlabadi nangna madu haiba ngamgadra madam nahakna soidan thagatkani mahaki complaint du aikhoina record towi madam gumba ukil singna court ta khakta argument torpu yai adubo ground reality di aikhoina khangi sigumba case sidi madam aikhoina tha amada taragi mathakta dum thengnarga laklabani PSI kaslena asumna haibadagi advocate Hiral Gandhi mafam asidagi thoglaki masigi matungda tongan media platform singda rapist asibo hieng to haibagi kholauna pomnen nenki mathangi senda court ta ulai aduga advocate Tarun Salujana wa ngang bhauri July tang nipanda Sabina ayuki pung 12 minute 19 da lipta changki aduga mahakna halakpana pung 12 minute nifudani masi chap chana minute kunithoi khaktani aduga amuk makha tana Tarun Salujana justa PW1 Anjali Dangle bo examine to pami hairpadagi witness box ta Anjali Dangle thoglaktuna lepi Tarun Salujana wahang hangbahuri Miss Dangle yungi karamba mafamdano rape tawrise matang sida advocate Hiral Gandhi na marak thalai your honor charge sheet clear oina dum palabani madudi rape chathaki adu bedroom dani haidana forensic laboratory gi report na confirm tawkrabani bed sheet phangliba cement stands to accused kini Tarun Salujana muhari nupa amagi cement si magi masagi bed sheet phangi madu karina proof tawdoribano advocate Hiral Gandhi na amuk makha tari bed sheet cement phangwadanate Anjali Dangle gi hair stand so bed sheet adu da phangi aduga amana numitu da Anjali Dangle gi makok to thetpa mogra flower so bed tu gi makha da tarami Tarun Salujana marak thale your honor bed ta gi phangkiba leido akangba dry oiba leini asumna just ta harba matungda Anjali Dangle da amok onsindun hangi kari maram gi damak nahakna Mr. Khurana gi bedroom da changluribano mana ingonda force tawraga pusin bani kamdongna karamba maongda matang sida advocate Hiral Gandhi na hari your honor victim na hanna mangjongna na magi statement da thamkhrabani mahakpu phaina thanglaga pusili haiduna masigi matungda amok inquiry tawbada yawa nupi police officer adu amok witness box lefani aduga advocate Tarun Salujana wahang hangbahuri nangni yumlo nabasingdu inquiry tawbu natra mani sir kanagumana kari tarambalai lauba khongba muknaba yumlo naba kanagumba matana aikhoida statement amata pirakte adubu yumlo naba kanagumba kharanade thogdoksigi matangda karigumba kharadi soidana taramba yai thank you manali aduga amok Hiral Gandhi na hari your honor Mumbai si prithvi gi oina khwaidigi langba tara suba city ni aduna Anjali Dangle na law khongbagi khonjal si kanamata na taramda basu yai masigi matungda amok Tarun Salujana Anjali Dangle da Miss Dangle court sidayo bedroom da mahak na pusila matungda kari towi matang sida Hiral Gandhi na amok marak thalai objection your honor victim da harassment pire ain gi thong da thogdoksigi matangda details hangba matamda madu harassment piba kaude just na asumna hairakpadagi Tarun Salujana hai kumo kari towi aigi jeans to loktoki yare adoida lepo your honor masigi jeans piarasi ai court sida amuktang ucharake prosecution exhibit number 3 masigi jeans si thogdok thokpa numitugi numidangda Anjali Dangle na set kiba jeans to ni aduga masigi jeans siga chap manaba piar ama defense ta lere your honor short demonstration amakak utpapami matang sida marak thatna Hiral Gandhi na hari
Your Honor, demonstration to togdringaida jeans anidu manabra haibadu amuktang compare to pami. Just ke ayaba matung ina Hiral Gandhina jeans ani asi size manabra haina compare to matung. Just amadi teleba miyam gi mamangda nupi ama phamanduna haiba jeans asi setudale. Aduga advocate Tarun Salujan hari honorable court ubire. Jeans asi setin bamatamda matam yamna changi. Aduga yamna su wana thui. Lokthok laga mung yengminasi. Masigi jeans asi mi amana makut nama khaktana lokthok haibasi oithok tabani. Jeans si body tight fitting oiba lokthok padi yamna waba makhal gi jeans ni. Masida aikhoi da thol libo hangde. Hairiba numituda phangliba matam si minute kunithoi khaktani. Anjali Dangle ga wari sanare. Masidagi makhoi mungnare. Adugi matungda bedroom da amuk pusile. Magi tight fitting oiba jeans adugi matungda mabu rape chathai haibani. Madugi matungda amuk magi tight fitting jeans to amuk setchilaga yumda lei. Masida Anjali Dangle na floor tarasi makhongna kumtharak laga complex to dage mapan tholakibani. Aina honorable court ta haijanlibadi. Hairiba mayam si supnagi minute kunithoi khaktada oithokadra haibasini. Your Honor, physical assault ki case singda fingernail scraping tobagi evidence si khanabada yawi. Kariguma Rohan Khurana na Anjali Dangle da thawong tu taseng satharam labadi. Anjali Dangle gi blood traces ki skin Mr. Khurana gi fingernail singda medical examiner na phanglam gadabani. Adubo Rohan Khurana gi medical report si yengbiu. Your Honor, masida fingernail gi section si hangaga leibasini. Masigi matungda medical report adu paiduna medical examiner hari. Aikhoina check to hodre sir. Karigi kari wanu hari badubo. Ai tasengna masimadi kautho ore sir. Kari kautho e haiba. Masi hairaga just na kasle da mo onsin dur hangi. Kasle medical report si nang check to kidabra. Masi tangai fadana yawgada evidence amani. Matang sida advocate Hiral Gandhi hari. Your Honor, Dr. Vasan Tambena Anjali Dangle bo examine to bani. Dr. Aduna Anjali Dangle ki fingernail singdagi scraping collect to kibani. Aduga laboratory na scraping da accused ki skin amadi blood traces fanki. Masigi photograph singa sida yengbiu. Makha tana Tarun Salujana mohari. Masigi photograph singa sigi tongan wari sing laigani. Kana gumbana mi amabo namsinba jingsinba matamda mi aduna inthok na soidan honagani. Resistance ki mark sing si mahusana mang thangba body ki saruk sing du oina tagadabani. Haibadi chest, arms, upper face ta back side ta tabagi maram leite. Masigi takpam sing asin adum tae. Thawdok si semjan sajan bini haibasi adum takjare. Masi pumnamak si supna ki 22 minutes ki manungda oithok tabani. Anjali Dangle na la na masigi rape case asi charge toksin bani. Hiral Gandhi na hairi. Your Honor, victim ki inner thigh da leram liba asok pasina adum takchadribra. Tasengna nam haduna magi mathakta thawdok si chathaki haibasi asumna matang asida loisilladuna. Mathangi hearing 24 October da amuk chathagani haiduna just na lauthoraki. Aduga mathangi senda Tarun Salujana yumda phamlingaida call amalai. Hello. Sir, Anjali Dangle gi yumlo naba Sujata Kamblena karigumba kharadi uhowi hairi sir. Adubu ma court laktuna wafam si phongdokpudi pamdi hairi sir. Ai mangoda phone asi pijage mag wari amukta sanabi sir. Piu. Kurumjari sir. Hayo. Numitu da nangna Anjali Dangle gi kari ubu famki. Sir, numitu gi ayukta aina mapanda fi phauringaida Anjali shooting gi damak chatki. Mana chatkiba matamduda fajana dum chatkiba ui. Aduga nungthel da mana rickshaw dagi kumtharaga mamai da phi ama kupsilaga halaki. Okay, thank you Sujata. Thank you. Asumna wari sanarba matung mathangi senda court ulai Tarun Salujan hari. Your Honor, PW6 Pramod Dangle bo examine to pami. Asumna haibadagi Anjali gi mabung Pramod Dangle thoglaktuna witness box the lepi. Tarun Salujana, Mr. Pramod, July tang nipa numituda nangi nachanupina yumda halakpa matamduda nupa amana rep chathakre hairapa matamda nangonda asawa mata pokhidabra. Karigi poktane. Aina nupa dugi makhongdu kakthar pamki. Aduga kari tawkiba. Aigi imaga ipaga na ibu khamjinki. Oh, nangi ima babana nangbo fajanki haiba. Oh, adu waragadi nangna sawbadagi yumdadi kari tawki.
Nangi nachanupibo nangna imungda chingsindur pusalaga phukiko. Karigidamakta nupadugi yumduda nupi amana mathanta chatkibno. Masi wakhalsi mangonda leitabra. Maramdi masi family gi ijat ki wafamni. Karigum nupa amana rape torba matungda nupidu yumda halaklabadi akoibda leiba miyamna imungdugi miyoi singbu ngangnagani. Kaidongmaida kauroi. Yengwase. Rape victim Anjali gi mabungni yengwase laglisi magi mamani magi mapani. Nang siyang nakumo. Oidaba ngangbagi punishment si chahi taret kaisum sangda leibani. Aduga ingonda witness taruk lei. Nang na nangin na chanupi da phukiba matamda uhoba. Makoidu kaurak pa pamra.